Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau. Imphal East, Imphal West amasung Bisnupur jilagi tongan-tonganba police station singda ngarang khusukhulai kya pikhalakre. Council of Higher Secondary Education Manipur na loba class 12 parikya gi question paper leak oirakhibaga mari lenana Manipur police na miyoi ani fare amasung Kendra gi Mantri Nitin Gadkari amasung Prahlad Joshi na ngarang New Delhi da leba asigi ahanba hydrogen na senba heavy duty truck sing sangyang oina lamthakre. Manipur gi Rajyapal Ajay Kumar Bhalana nauna cherol ma thoktuna miyamna ain kaina sizinariba khusukhulai sing pikhalaknaba thakhiba matam hayengna loire miyamna makhata na khusukhulai pikhanarakli. Police ki pauna hai Imphal East, Imphal West amasung Bisnupur jilagi tongan-tonganba police station singda khusukhulai kyamarum pikhalakre. Imphal East jilagi Porampar Police Commando Unit ki khuthangda magazine yauba 9mm pistol ama, hand grenade ani, kapa yariba 5.56 ki maru tara manga, 9mm ki maru tara, 0.38 ki maru taret amasung atay landa sizinaba polam sing khusinnarakhi. Zila asigi Andro Police Station da hand grenade ama, M16 rifle ki maru taret, AK rifle ki maru mari amadi atay polam sing pikhalakhi. Zila asigi Irilbung Police Station da country made pistol ama, 7.62 ki maru ahum amadi atay polam sing khusinnarakhi. Imphal West jilagi Maya Imphal Police Station da khusinnarakhiba khulai singi manungda SBBL ama 0.36 ki hand grenade ama, tear smoke ahum, 0.32 ki maru ahum, AK maru ama, 0.303 maru manga amadi atay polam sing yauri. Bisnupur District Police Commando Unit ki khuthangda SLR ani, Insas rifle ama, 303 rifle ama, SBBL nongmai ama, kapa yariba maru tara manga, hand grenade ama amasung detonator manga pikhalakhi. Kumbi Police Station dasu local made ball action rifle ani, amasung magazine yauba local made pistol ama pikhalakhi loinana Phogakchau Ikhai Police Station dasu magazine yauba SMG carbine ama amasung single barrel nongmai ama khusinnarakhi. Council of Higher Secondary Education Manipur na loba class 12 parikya gi question paper leak oirakhibaga mari lenana Manipur Police na miyoi ani phagatle. Rajya sigi Cybercrime Police Station da case ama lokhatlaba matung police na thigalaba matung da question paper leak oibada chenaba miyoi sing adu phagathkhibani. Faraba miyoi ani adu Thawbal jilagi Paradise English School da oja oibani hairi. Panbayai tha asigi ahumda physics thokpa numita parikya haudringai da social media da question leak oikhibani. Police ki pauna hai kupna thigalaba matung makhoi ani dagi mobile phone chingba question paper leak oihanbada sizinaba polam sing phagathki. Parikya nimsumna amadi ningthina pangthoknaba police na thorang kya leptana lokhatli. Bisnupur jila dagi Kumbi Police na Pripaki hanagi kadar ama amasung haujik lub asigi thabak tawriba miyoi ama fare makhoidagi 9mm pistol ama amadi mobile sing phagathki. Imphal jilagi Porampar Police Station gi manung chana laiba Modern College manaktagi police na KCP MFL gi miyoi ama ngarang fare faraba miyoi adudagi hand grenade tara, tube launching tara, yotna saba nongoi marugi box ama, mobile phone ahum amasung saka ani panba gari ama yauri. Amaromda Surachandpur jilagi Thingkang Phaidagi miyoi ama ngarang heroin kilogram ama makhaironga konana security force na faraba miyoi adudagi saka mari panba gari amaga loinana mobile phone ama su phagathki. Zila asigi Bethel dagi United Kuki National Army gi miyoi mari su security force na phagathki. Makhoi sing adu miyam dagi namduna sel khaiba khusukhulai amasung drug lalonbada chenaba miyoi singni makhoi dagi pistol ani su phagathki. Nasa Mukta Bharat Abhiyan gi makhada District Administration Thawbal amasung District Social Welfare Office Thawbal na punna sinduna campaign asigi ani suba tangka ki saruk ama oina ngarang mobile vehicle ama jila asigi Deputy Commissioner Ahanthem Subhas na lamthakhi. Lamthabagi thoromduda wangangbada Deputy Commissioner na hai nisagi polam sing sizinabana miyamgi haksang da kaya yamna sohanbagi haibadu khanghanabagi pandamda mobile vehicle adu lamthakhibani. Thawbal jila bu nisa sizinadaba jila ama ohinaba honabada sigumba thorom singda miyamna saruk yabinaba Sri Subhas na apil tawri.
Thobal district ki oina nasamuk bharat campaign India pumbagi oina second best performing district ki mana phangjaraki adugi makha tarak ko oina 2024-25 sigi oina su ani suba phase kare Thobal district ki oina launch tawjakre sigi manung sida district administration amasung district social welfare office ani na pullaga Manipur drug free India ama ohenna bohana bada school singda maru oina lekai jatuna campaign mayam amai tawjari masigi campaign sigi manung da praja mayam na thawai yauna thokpi rakuna mateng pangbiraga Thobal district sidagi drug muthatnaba hotnabada amaga mateng pangminasi haduna ina mayamda appeal tawjari Thauramasi saruk ama oina Thobal da leba Billion Academy da su mahiroi singda nisa siznabana haksang da manghanbagi matangda hena khanghanaba thauram pangthokhi maduda mahiroi cham kuntra hena saruk yakhi Tamenglong jila da Pradhan Mantri Gram Sarak Yojana ga mari leinana jila asigi deputy commissioner na lusingba kangbu anam amana mafam adugi lambi amadi tongan ba school sing da satuni yengsinkhre kakhulong amadi bamgaijang khulgi marakta leiba lambi gi phibam yengsinki lambi gi phibam yengsilaba matung bamgaijang primary school akhoi government high school amadi kahulong primary school da satuna yengsinki maduda oja sing sang nine school karakta ba thengnakhi Sandel jila gi manung chanba khongnang phaisa bi singda mai chaklakpadagi sugnu fire service team forest guard amadi Assam rifles na punna khusan aduna mai chakpa adu kanna honaki ngarang ayu pung 13 tarakpa dwaida sing aduda mai chakpa horkhibani hairi pawgi marak thanna atenba break ama Admission open CJ Foundation ka khusamnaduna chalairiba St Anthony's School Sangakpham da pre-nursery dagi class 9 phawbagi admission hojare offline registration gi damak school office ta lakpiduna tanabiu online registration gi damak tadi aikoi gi website www.santanthony.in da changbiu class 5 tagi class 12 phawbagi nupa amasung nupi gi matik charba hostel facility su phangbigani adom gi angang singi tumgi yaifana bagi damak St Anthony's School da ngasimak admission tawbiu Kudong Saba Simangan Bigano Tabiriba Pawase Kasbani Imphal Lagini Kendragi Road Transport Amasung Highways Mantri Nitin Gadkari Amasung New and Renewable Energy Mantri Prahlad Joshi Nagarang New Delhi da leba asigi ahanba hydrogen senba heavy duty truck sing sangyang oina lamthakre Thoramdu da wangang bada Sri Gadkari na hai hydrogen asi leba asigi tungi asa sauna toriba fuel ni Masina may kuthokpagi sang hantahan ba masung energy gi lamda iromdom lepsabang amhanduna transportation gi sector da asawa onba purakpa ngamgani masi phongba pause singi maroiba pausingi damak hauzik Devika Chingtham leire Devika Thagachari Nganthoi Governor na chair lauduna Raj Bhavan da high level security review meeting pangthokhiba amasung physics question leak ohenbada chenaba oza ani phakibagi pauna ngasi phongba pauche singda maru oiba pau oina phongli Question amasung paukhum chaithorkhibada chenaba ani phagatkre exam hanba handabagi khanari haina education s ki secretary na phongdokhiba wafamna Sangai Express Manipur gi ani suba headline oiri Masiga manaba pauda question leak oiraklibasi private school singdagi oiri chenaba singi mathakta akanba action lakhatkadauri class 10 amasung 12 exam gi subject kharagi wahang leak oirakhibaga mari leinana miyoi mari phare anina jail da thajinkre haina Itel Express ki ahanba lamaida maru oiba pau oina phongli Governor halakraba matung high level security review meeting pangthokre haina poknafamda ahanba headline tawri masiga manaba pau Manipur Mail Naharol gi thodang Sanalaibak Sangai Express English Huyen Lanpau People's Chronicle amasung Ganfew Mail da maru eba headline tawduna phongli Central government ki directive ki mayokta lepa kotu gi mathakta action lakhotkadabani haina Naharol gi thodang da ahanba headline tawri Masiga manaba pauda kotugi mathakta action lokhatnaba kokomina phongdokhiba wafam Manipur Mail da ahanba headline tawduna phongli Churachandpur da miyoi ama lupa crore 15 henbagi heroin kilogram ama makhai romga konana fare haina Huyen pauda maru eba pau oina phongli pau asi People's Chronicle gi ahanba lamai da headline tawri Lengak na haplamba political posting lauthoknaba governor da taksinkhre thabakta onthoktrabadi logi mateng lawrgani haina congress na phongdokhiba wafamna Sanalaiba ki ahanba headline oiri Tamenglong DC na PMGSY amadi school sing chatuna yengsinkhibagi pau Tamenglong Times ta headline tawduna phongli pau asi Imphal Free Press ki ahanba lamaida maru oiba pau oina phongli Nganthoi Thagatsari Devika aroibada maru oiba pau amuhana Imphal East, Imphal West amasung Bisnupur jila gi tongan ba police station sing dangarang khusukula kya pikhalakre Council of Higher Secondary Education Manipur na loba class 12 parikya gi question paper leak oirakhibaga mari lenana Manipur police na miyo ani fare amasung
Kendragi Mantri Nitin Gadkari amasung Prahlad Joshi na ngarang New Delhi da leba asigi ahanba hydrogen na senba heavy duty truck sing sangyang oina lamthakre Paulo Jare.